ꯃꯌꯥꯝ ꯅꯨꯡꯉꯥꯏꯕꯤꯔꯤ ꯉꯁꯤ ꯑꯩꯅ ꯃꯌꯥꯝꯗ ꯍꯥꯏꯒꯗꯧꯔꯤꯕ ꯇꯣꯄꯤꯛꯁꯤ ꯑꯩꯈꯣꯏꯒꯤ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯐ꯭रीडम ꯍꯥꯏꯔꯤꯕ ꯑꯗꯨꯒꯤ ꯃꯇꯥꯡꯗꯅꯤ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯐ꯭रीडम ꯍꯥꯏꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤ ꯃꯇꯥꯡꯗ ꯑꯩ ꯈꯔ ꯄꯟꯖꯒꯦ ꯑꯗꯒꯤ ꯀꯃꯥꯏꯅ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯐ꯭रीडमꯁꯦ ꯐꯪꯕ ꯌꯥꯒꯅꯤ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗꯁꯨ ꯑꯩꯒꯤ ꯋꯥꯈꯜꯂꯣꯟ ꯈꯔ ꯁꯨꯝ ꯊꯝꯖꯒꯦ ꯃꯌꯥꯝꯗ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯐ꯭रीडम ꯍꯥꯏꯔꯤꯕ ꯋꯥꯍꯩꯁꯤ ꯃꯌꯥꯝ ꯇꯥꯕꯤꯔꯝꯕꯁꯨ ꯌꯥꯏ ꯇꯥꯕꯤꯔꯝꯗꯕꯁꯨ ꯌꯥꯏ ꯑꯗꯨꯕꯨ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯍꯥꯏꯇꯥꯔꯦꯅꯦ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯌꯥꯝꯅ ꯄꯣꯄꯨꯂꯔ ꯑꯣꯏꯔꯕ ꯑꯗꯨꯒꯨꯝꯕ ꯀꯩꯅꯣ ꯑꯃꯅꯤ ꯇꯥꯔꯝ ꯑꯃꯅꯤ ꯑꯗꯨꯅ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯐ꯭रीडम ꯍꯥꯏꯕꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩ ꯗꯦꯐꯤꯅꯤꯁꯟ ꯈꯔ ꯁꯨꯝ ꯑꯩꯒꯤ ꯃꯣꯠ ꯍꯥꯏꯇꯥꯔꯦꯅꯦ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯐ꯭रीडम ꯍꯥꯏꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩ ꯁꯨꯝ ꯈꯔ ꯍꯥꯏꯖꯒꯦ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯐ꯭रीडम ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯊꯕꯛ ꯁꯨꯗꯅ ꯍꯥꯏꯇꯥꯔꯦꯅꯦ ꯊꯕꯛ ꯁꯨꯗꯅ ꯑꯩꯈꯣꯏ ꯂꯩꯖꯕ ꯄꯩꯁꯥꯁꯤꯅ ꯑꯩꯈꯣꯏꯒꯤ ꯄꯦꯁꯤꯞ ꯏꯟꯀꯝ ꯑꯣꯏꯅ ꯁꯤꯖꯤꯟꯅꯔꯒ ꯑꯩꯅ ꯄꯥꯝꯃꯤꯕ ꯈꯨꯗꯤꯡꯃꯛ ꯍꯥꯏꯇꯥꯔꯦꯅꯦ ꯌꯨꯝ ꯁꯥꯕ ꯒꯥꯔꯤ ꯂꯩꯕ ꯑꯗꯩꯗꯤ ꯀꯣꯏꯕ ꯆꯠꯄ ꯑꯄꯥꯝꯕ ꯈꯨꯗꯤꯡꯃꯛ ꯑꯩꯒꯤ ꯒꯣꯜ ꯍꯥꯏꯇꯥꯔꯦꯅꯦ ꯑꯩ ꯑꯄꯥꯝꯕ ꯈꯨꯗꯤꯡꯃꯛ ꯇꯧꯕ ꯌꯥꯕ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯩꯗꯤ ꯆꯥꯕ ꯊꯛꯄ ꯑꯦꯅꯤ ꯊꯕꯛ ꯁꯨꯗꯕꯤꯗ ꯑꯩꯒꯤ ꯊꯥꯒꯤ ꯏꯟꯀꯝꯗꯨꯅ ꯍꯥꯏꯇꯥꯔꯦꯅꯦ ꯁꯤꯖꯤꯟꯅꯕ ꯈꯣꯠꯅꯕ ꯁꯤꯕꯨ ꯑꯩꯈꯣꯏꯅ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯐ꯭रीडम ꯍꯥꯏꯅ ꯃꯌꯥꯝꯅ ꯂꯧꯅꯩ ꯑꯗꯨꯅ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯐ꯭रीडम ꯍꯥꯏꯔꯤꯕꯁꯤ ꯐꯪꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯌꯥꯝꯅ ꯑꯗꯨꯝ ꯏꯋꯥ ꯋꯥꯗꯕꯤꯗ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯐ꯭रीडमꯁꯦ ꯐꯪꯕ ꯌꯥꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯑꯗꯨꯃꯥꯏꯅ ꯈꯟꯖꯩ ꯑꯗꯨꯅ ꯉꯁꯤ ꯑꯩꯅ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯐ꯭रीडमꯁꯦ ꯐꯪꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯇꯥꯜꯂꯤꯕ ꯄꯩꯁꯥꯗꯣ ꯃꯐꯝ ꯆꯥꯅ ꯏꯟꯚꯦꯁꯃꯦꯟ ꯇꯧꯗ꯭ꯔꯒꯗꯤ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯐ꯭रीडमꯁꯦ ꯐꯪꯕ ꯋꯥꯒꯅꯤꯅ ꯈꯜꯂꯤ ꯑꯗꯨꯅ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯐ꯭रीडम ꯐꯪꯕꯗ ꯃꯇꯦꯡ ꯑꯣꯏꯕ ꯌꯥꯕ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯨꯒꯨꯝꯕ ꯁ꯭ꯇꯣꯛ ꯁꯤꯌꯥꯔꯁꯦ ꯃꯔꯤ ꯈꯛꯇꯪ ꯑꯩ ꯃꯌꯥꯝꯗ ꯔꯤꯀꯃꯦꯟ ꯇꯧꯖꯕꯅꯤ ꯑꯗꯨꯅ ꯑꯍꯥꯟꯕꯗ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯐ꯭रीडमꯁꯦ ꯐꯪꯒꯦ ꯍꯥꯏꯔꯒꯗꯤ ꯃꯤꯒꯤ ꯂꯤꯕꯤꯡ ꯁ꯭ꯇꯦꯟꯗꯔꯠ ꯍꯥꯏꯇꯥꯔꯦꯅꯦ ꯃꯤꯒꯤ ꯀꯦꯄꯥꯁꯤꯇꯤꯒꯤ ꯃꯇꯨꯡ ꯏꯜꯂꯤ ꯁꯝꯅ ꯍꯥꯏꯔꯕꯗ ꯊꯥꯗ ꯂꯨꯄꯥ 5,000ꯅ ꯀꯣꯟꯅꯕ ꯑꯗꯩꯗꯤ 10ꯅ ꯀꯣꯟꯅꯕ 10ꯅ ꯀꯣꯟꯅꯕ ꯁꯤꯗꯤ ꯃꯁꯥ ꯃꯁꯥꯒꯤ ꯂꯤꯕꯤꯡ ꯁ꯭ꯇꯦꯟꯗꯔꯠ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯑꯗꯨꯒꯤ ꯃꯈꯥ ꯄꯣꯜꯂꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯁꯨꯝ ꯃꯤꯗꯜ ꯐꯦꯃꯤꯂꯤ ꯍꯥꯏꯇꯥꯔꯦꯅꯦ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯏꯅꯥꯛ ꯈꯨꯟꯕꯁꯨ ꯅꯠꯇꯕ ꯑꯗꯨꯝ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯆꯥꯡꯁꯤꯗꯤ ꯌꯥꯝꯗꯕꯤꯗ ꯍꯥꯏꯇꯥꯔꯦꯅꯦ ꯊꯥ ꯑꯃꯗ ꯂꯨꯄꯥ 10,000 ꯐꯪꯉꯗꯤ ꯑꯗꯨꯝ ꯏꯔꯥꯏ ꯂꯥꯏꯅ ꯂꯩꯕ ꯌꯥꯒꯅꯤꯅ ꯈꯜꯂꯤ ꯑꯗꯨꯅ ꯃꯔꯝ ꯑꯗꯨꯅ ꯃꯌꯥꯝꯅ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯐ꯭रीडमꯁꯦ ꯐꯪꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯃꯁꯥꯒꯤ ꯆꯍꯤ 10ꯃꯨꯛ ꯁꯨꯔꯛꯄ ꯍꯥꯏꯇꯥꯔꯦꯅꯦ 10ꯃꯨꯛ ꯁꯨꯔꯛꯄ ꯑꯗꯨꯋꯥꯏꯗꯒꯤ ꯆꯥꯎꯔꯥꯛꯅ ꯊꯥ ꯑꯃꯗ ꯂꯨꯄꯥ 5,000-5,000ꯃꯨꯛꯇꯪ ꯍꯥꯏꯔꯤꯕ ꯑꯩꯅ ꯔꯤꯀꯃꯦꯟ ꯇꯧꯒꯦ ꯇꯧꯔꯤꯕ ꯁꯤꯌꯥꯔ ꯃꯔꯤꯁꯤꯗ ꯏꯟꯚꯦꯁ ꯇꯧꯕ ꯉꯝ ꯇꯥꯔꯒꯗꯤ ꯆꯍꯤ 10ꯒꯤ ꯃꯇꯨꯡꯗꯗꯤ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯐ꯭रीडꯝꯁꯦ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯐꯪꯕ ꯉꯝꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯂꯩ ꯃꯁꯤꯗ ꯑꯩꯅ ꯀꯥꯜꯀꯨꯂꯦꯁꯟ ꯑꯃꯁꯨ ꯇꯧꯔ ꯎꯠꯆꯒꯦ ꯇꯧꯕꯅꯤ ꯃꯁꯤꯒꯤ ꯆꯍꯤ 10ꯒꯤ ꯍꯥꯏꯇꯥꯔꯦꯅꯦ ꯃꯁꯥꯒꯤ ꯆꯍꯤ 10 ꯁꯨꯕꯗꯒꯤꯅ ꯆꯍꯤ 40 ꯁꯨꯕ ꯍꯥꯏꯇꯥꯔꯦꯅꯦ 20 ꯏꯌꯔꯁꯀꯤ ꯍꯣꯠꯂꯒ ꯃꯌꯥꯝꯗ ꯎꯠꯆꯒꯦ ꯇꯧꯕꯅꯤ ꯑꯗꯨꯒ ꯑꯩꯅ ꯎꯠꯀꯦ ꯇꯧꯔꯤꯕꯁꯤ ꯑꯦꯅꯨꯋꯦꯜ ꯔꯤꯇꯔꯟ ꯍꯥꯏꯇꯥꯔꯦꯅꯦ ꯑꯦꯅꯨꯋꯦꯜ ꯔꯤꯇꯔꯟꯗ ꯄꯥꯔ ꯑꯦꯅꯝꯁꯦ ꯔꯤꯇꯔꯟ ꯄꯥꯔ ꯑꯦꯅꯝꯁꯦ ꯀꯩꯅꯣ ꯏꯟꯇꯔꯦꯁꯁꯦ ꯑꯩꯈꯣꯏꯒꯤ ꯀꯝꯄꯥꯎꯟꯗꯤꯡꯗ ꯍꯣꯠꯂꯒ ꯎꯠꯆꯒꯦ ꯀꯩꯅꯣꯒꯤ ꯆꯥꯡꯗ 20% ꯍꯥꯏꯇꯥꯔꯦꯅꯦ ꯄꯥꯔ ꯑꯦꯅꯝ 20%ꯒꯤ ꯆꯥꯡꯗ ꯑꯩ ꯍꯣꯠꯂꯒ ꯃꯌꯥꯝꯗ ꯎꯠꯆꯒꯦ ꯇꯧꯕꯅꯤ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯡꯗꯣꯛꯑ ꯊꯝꯃꯤꯕ ꯆꯥꯔꯠꯁꯤꯁꯨ ꯀꯝꯄꯅꯤ ꯑꯃꯒꯤ ꯆꯥꯔꯠꯅꯤ ꯑꯩꯅ ꯉꯁꯤ ꯔꯤꯀꯃꯦꯟ ꯇꯧꯒꯦ ꯇꯧꯔꯤꯕꯁꯤꯗ ꯌꯥꯎꯕ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯨꯒꯨꯝꯕ ꯆꯥꯔꯠ ꯑꯃꯅꯤ ꯃꯉꯣꯟꯗ ꯁꯨꯝ ꯌꯦꯡꯉꯕꯗ ꯌꯦꯡꯉꯨ 20% ꯄꯥꯔ ꯑꯦꯅꯝ ꯍꯥꯏꯔꯤꯁꯤꯗꯤ ꯄꯤꯕ ꯉꯝꯕ ꯀꯝꯄꯅꯤ ꯃꯌꯥꯝ ꯑꯃ ꯂꯩꯌꯦꯅ ꯈꯟꯖꯩ ꯑꯗꯨꯅ ꯑꯩꯅ ꯍꯧꯖꯤꯛ ꯄꯨꯊꯣꯛꯑ ꯊꯝꯃꯤꯕ ꯁꯤꯌꯥꯔꯁꯦ ꯁꯤꯗꯐꯥꯎꯗ ꯑꯗꯨꯝ ꯑꯩ ꯎꯠꯆꯔꯛꯀꯦ ꯁꯤꯗ ꯂꯩꯁꯦ ꯔꯤꯇꯔꯟ ꯑꯣꯚꯔ 10 ꯏꯌꯔꯁꯁꯦ 52.4%ꯅꯦ ꯍꯥꯏꯗꯤ 52.4% ꯐꯥꯎꯕ ꯄꯤꯌꯦꯕ ꯁꯤꯒꯤ ꯀꯝꯄꯅꯤꯁꯤꯅ ꯃꯥ ꯄꯥꯔ ꯑꯦꯅꯝꯁꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ 20% ꯔꯤꯇꯔꯟ ꯄꯥꯔ ꯑꯦꯅꯝ ꯄꯤꯕꯁꯤꯗꯤ ꯀꯝꯄꯅꯤ ꯃꯌꯥꯝ ꯑꯃ ꯂꯩꯒꯅꯤꯅ ꯈꯜꯂꯤ ꯑꯗꯨꯅ ꯏꯔꯥꯏ ꯂꯥꯏꯅ ꯍꯥꯏꯇꯥꯔꯦꯅꯦ ꯔꯤꯇꯔꯟꯁꯦ 20%ꯗ ꯑꯗꯨꯝ ꯍꯣꯠꯄꯗ ꯏꯔꯥꯏ ꯂꯥꯏꯅ ꯐꯪꯒꯅꯤꯅ ꯈꯜꯂꯤ ꯑꯩ ꯂꯣꯏꯅꯅ ꯊꯥꯒꯤ ꯍꯥꯏꯇꯥꯔꯦꯅꯦ ꯑꯩꯈꯣꯏꯒꯤ ꯃꯤꯗꯜ ꯀ꯭ꯂꯥꯁ ꯐꯦꯃꯤꯂꯤ ꯑꯃꯒꯤ ꯃꯟꯂꯤꯒꯤ ꯏꯟꯀꯝꯁꯦ 30,000 ꯐꯪ ꯇꯥꯔꯒꯗꯤ ꯌꯨꯝ ꯑꯃ ꯏꯔꯥꯏ ꯂꯥꯏꯅ ꯄꯨꯕ ꯉꯝꯒꯅꯤꯅ ꯊꯥꯖꯩ ꯑꯗꯨꯅ ꯃꯟꯂꯤ ꯑꯦꯛꯁꯄꯦꯟꯗꯤꯆꯔꯁꯦ 30,000 ꯑꯣꯏꯇꯥꯔꯒꯗꯤ ꯆꯍꯤ ꯑꯃꯗ ꯆꯥꯎꯔꯥꯛꯅ 3,60,000 ꯍꯥꯏꯇꯥꯔꯦꯅꯦ ꯐꯪ ꯇꯥꯔꯒꯗꯤ ꯏꯔꯥꯏ ꯂꯥꯏꯅ ꯌꯨꯝ ꯄꯨꯕ ꯉꯝꯒꯅꯤꯅ ꯈꯜꯂꯤ ꯑꯗꯨꯅ ꯂꯨꯄꯥ 3,60,000 ꯑꯁꯤ ꯆꯍꯤꯒꯤ ꯏꯟꯀꯝ ꯂꯥꯛꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯗ ꯗꯔꯀꯥꯔ ꯑꯣꯏꯔꯤꯕꯁꯤ ꯆꯥꯎꯔꯥꯛꯅ ꯂꯨꯄꯥ ꯀꯔꯣꯔ ꯑꯃꯗꯤ ꯗꯔꯀꯥꯔ ꯑꯣꯏꯔꯅꯤ ꯃꯔꯝꯗꯤ 4%ꯗ ꯏꯟꯇꯔꯦꯁ ꯐꯪ ꯇꯥꯔꯒꯁꯨ ꯁꯦꯚꯤꯡꯗꯁꯨ ꯍꯧꯖꯤꯛ ꯕꯦꯡꯀꯤ ꯁꯦꯚꯤꯡ ꯑꯦꯀꯥꯎꯟꯗ ꯍꯧꯖꯤꯛ ꯐꯪꯉꯤꯁꯦ 3.5 ꯑꯗꯒꯤ ꯀꯩꯅꯣꯗꯗꯤ FDꯒꯨꯝꯕ ꯇꯧꯔꯒꯗꯤ ꯐꯤꯛꯁ ꯗꯤꯄꯣꯖꯤꯠꯀꯨꯝꯕ ꯇꯧꯔꯒꯗꯤ ꯔꯤꯀꯔꯤꯡꯒꯨꯝꯕ ꯇꯧꯔꯒꯗꯤ ꯍꯦꯜꯂꯤ 7%ꯒꯨꯝꯕ ꯑꯗꯨꯝ ꯐꯪꯉꯤ ꯑꯗꯨꯅ ꯀꯔꯣꯔ ꯑꯃꯒꯤꯗꯤ ꯂꯨꯄꯥ 9,00,000 ꯑꯗꯨꯝ ꯐꯪꯕ ꯌꯥꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯩ ꯑꯗꯨꯅ ꯂꯨꯄꯥ ꯀꯔꯣꯔ ꯑꯃꯁꯦ ꯑꯩꯈꯣꯏꯅ ꯇꯥꯟꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯆꯍꯤ 10ꯒꯤ ꯃꯅꯨꯡꯗ ꯂꯨꯄꯥ ꯀꯌꯥ ꯇꯨꯡꯁꯤꯟ ꯇꯥꯔꯒꯗꯤ ꯑꯗꯩꯗꯤ ꯆꯍꯤ ꯑꯃꯗ 20%ꯒꯤ ꯔꯤꯇꯔꯟ ꯂꯥꯛꯇꯥꯔꯒꯗꯤ
ꯆꯍꯤ 10ꯗ ꯂꯨꯄꯥ ꯀꯌꯥ ꯏꯟꯚꯦꯁ ꯇꯧꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯇꯥꯔꯒꯦꯠꯁꯦ ꯐꯪꯕ ꯉꯝꯒꯗꯒꯦ ꯍꯥꯏꯕꯁꯦ ꯑꯩ ꯍꯥꯏꯐꯦꯠꯇꯪ ꯎꯠꯆꯔꯛꯀꯦ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯡꯗꯣꯛꯆꯔꯤꯕ ꯑꯦꯞꯁꯦ SIP ꯀꯥꯜꯀꯨꯂꯦꯇꯔ ꯍꯥꯏꯔꯤꯕꯗꯨꯅꯤ ꯑꯗꯨ ꯈ꯭ꯋꯥꯏ ꯃꯊꯛꯀꯤ SIP ꯀꯥꯜꯀꯨꯂꯦꯇꯔꯁꯤꯗ ꯀ꯭ꯂꯤꯛ ꯇꯧꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯊꯥ ꯑꯃꯗ ꯂꯨꯄꯥ ꯂꯤꯁꯤꯡ ꯑꯩꯈꯣꯏ ꯆꯥꯡꯁꯦ ꯊꯥ ꯑꯃꯒꯤ ꯆꯥꯡꯁꯦ ꯊꯥ ꯑꯃꯗ ꯑꯩꯈꯣꯏ ꯂꯨꯄꯥ ꯂꯤꯁꯤꯡ 5,000 ꯇꯨꯡꯁꯤꯟꯕ ꯉꯝꯃꯦ ꯈꯜꯂꯁꯤ ꯌꯥꯝꯗꯕꯤꯗ ꯑꯗꯩꯗꯤ ꯆꯍꯤꯁꯦ 10ꯒꯤꯅ ꯄꯥꯔꯁꯤ ꯏꯁꯥꯒꯤ ꯆꯍꯤ 10 ꯁꯨꯕꯗꯒꯤꯅ ꯆꯍꯤ 90 ꯁꯨꯕ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯒꯤ ꯄꯥꯔꯁꯦꯟꯁꯦ 20% ꯍꯣꯜꯂꯁꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯀꯩꯅꯣ ꯀꯥꯜꯀꯨꯂꯦꯁꯟ ꯇꯧꯔꯀꯥꯟꯗ ꯁꯨꯃꯥꯏꯅ ꯌꯦꯡꯉꯁꯤ ꯀꯥꯜꯀꯨꯂꯦꯇꯔ ꯁꯤꯗ ꯌꯦꯡꯕꯤꯌꯨ ꯑꯩꯅ ꯂꯨꯄꯥ ꯂꯤꯁꯤꯡ 5,000 ꯊꯥꯒꯤ ꯏꯟꯚꯦꯁ ꯇꯧ ꯇꯥꯔꯒꯗꯤ ꯆꯍꯤ 10ꯒꯤ ꯃꯇꯨꯡꯗ ꯑꯩꯅ ꯇꯨꯡꯁꯤꯟꯒꯗꯧꯔꯤꯕ ꯄꯩꯁꯥꯁꯤ ꯑꯩꯅ ꯇꯨꯡꯁꯤꯟꯒꯗꯧꯔꯤꯕ ꯏꯁꯥꯒꯤ ꯄꯩꯁꯥꯁꯤ ꯏꯟꯇꯔꯦꯁ ꯌꯥꯎꯗꯕꯤꯗ 1,000 ꯂꯤꯁꯤꯡ ꯂꯥꯛ 19ꯅꯤ ꯆꯍꯤ 10ꯁꯤꯗ ꯂꯨꯄꯥ ꯂꯤꯁꯤꯡ 5,000 ꯇꯨꯡꯁꯤꯟꯕꯗ ꯑꯗꯒꯤ 20% ꯀꯝꯄꯥꯎꯟ ꯏꯟꯇꯔꯦꯁꯇ ꯄꯥꯔ ꯑꯦꯅꯝ ꯍꯥꯏꯇꯥꯔꯦꯅꯦ ꯔꯤꯇꯔꯟ ꯐꯪ ꯇꯥꯔꯒꯗꯤ ꯆꯍꯤ 10ꯒꯤ ꯃꯇꯨꯡꯗ ꯑꯩꯒꯤ ꯇꯣꯇꯦꯜ ꯑꯦꯃꯥꯎꯟ ꯂꯩꯗꯣꯏꯁꯦ ꯁꯤꯅꯤ ꯂꯤꯁꯤꯡ ꯂꯥꯛ ꯀꯔꯣꯔ ꯑꯃꯒ ꯂꯨꯄꯥ ꯂꯥꯛ 58 ꯍꯥꯏꯇꯥꯔꯦꯅꯦ ꯆꯥꯎꯔꯥꯛꯅ 1,60,00,000 ꯄꯨꯡꯕꯒꯤ ꯆꯥꯡꯁꯦ ꯁꯤꯅꯤ ꯑꯩꯉꯣꯟꯗ ꯂꯩꯗꯧꯔꯤꯁꯦ ꯃꯁꯤ ꯂꯩ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯐ꯭रीडꯝꯁꯤ ꯏꯔꯥꯏ ꯂꯥꯏꯅ ꯑꯗꯨꯝ ꯐꯪꯕ ꯌꯥꯔꯦꯅ ꯂꯧꯕ ꯌꯥꯏ ꯑꯗꯨꯅ ꯁꯤꯗꯒꯤ ꯍꯥꯏꯇꯥꯔꯦꯅꯦ ꯍꯦꯛ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤꯗꯤ ꯑꯌꯥꯝꯕꯅ ꯅꯍꯥꯁꯤꯡꯁꯦ ꯄꯩꯁꯥ ꯇꯨꯡꯁꯤꯟꯕꯒꯤ ꯍꯩꯅꯕꯤꯕꯨꯗꯤ ꯂꯩꯔꯝꯕ ꯌꯥꯏ ꯑꯗꯨꯕꯨ ꯃꯐꯝ ꯆꯥꯅ ꯀꯗꯥꯏꯗ ꯇꯨꯡꯁꯤꯟꯒꯅꯤ ꯀꯃꯥꯏꯅ ꯇꯧꯒꯅꯤ ꯍꯥꯏꯕꯁꯤ ꯈꯪꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯦꯛꯇ ꯂꯣꯏꯁꯤꯟꯈꯤꯕ ꯍꯥꯏꯇꯥꯔꯦꯅꯦ ꯂꯩꯔꯝꯕ ꯁꯦꯂꯦꯞꯇ ꯑꯣꯏꯅ ꯂꯣꯏꯁꯤꯟꯈꯤꯕꯒꯤ ꯐꯤꯕꯝꯗ ꯂꯩ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯊꯥꯒꯤ ꯂꯨꯄꯥ ꯂꯤꯁꯤꯡ 5,000 ꯇꯨꯡꯁꯤꯟꯕ ꯍꯥꯏꯁꯤꯗꯤ ꯌꯥꯝ ꯀꯟꯅ ꯂꯨꯅ ꯊꯣꯛꯇꯦꯗꯅꯀꯣ ꯑꯗꯨꯃꯥꯏꯅ ꯁꯨꯃꯥꯏꯅ ꯈꯔ ꯑꯔꯤꯛꯄ ꯑꯦꯃꯥꯎꯟꯗ खर मतम सांगना है तारेने मतम सांगे पैसा लिअगसु चौखलकदैनि अदुना हजि हजिक्तगी हाय तारेने इसागी चही 53 53 कुन सुरप स्वाइगी नहासिंग जे अयामना पैसा खर तानबा हरपसिंग जे इदी समायना कनो तो हनी तुंगजननिंगी अदु तुंगजनबि नंगदा ख्वाइदगी अफादी मफम हाय तारगदी शेयर मार्केट एंट्री तौजे सिना बेस्ट कइनोनेना लौजे ऑप्शन नेना लौजे अदुना ngasi aina mayamda recommend तौरगे तौरिबा कंपनी सिंगदुदी अहनबदा रिलैक्सो फुटवेयर लिमिटेड हारिबा रिलैक्सो हारिबा कंपनी से मयाम जे खंगामगने सैंडल गुंबा साबा खुंगुकुंबा साबा अदुंबा कंपनी अमनी कंपनी असी मल्टी बैगर रिटर्न पीबा अदुंबा कंपनी अमा ओइग्रे दैदी लाइबा मतम जे जो हजिक कनोरंगी चाइना रोंगी खुंग सैंडल कई सिनाबा यादबा मरमना हजिकती इंडिया की ओइबा मेड इन इंडिया ना कन तोरकपनिना मसिगी कंपनी से अतई हेना चौखलकनी हाइबगे आशा लै मसी अइना अई वीडियो दु हानाजु मसी अइना रेकमेंड तौजग्रबनी नसी जो मना रिलैक्सो हारिबा कंपनी से कन तौजरी रेकमेंड तौजरी माकी करेंट प्राइस से हजिक 54 दगी प्रमोटर होल्डिंग से यामी 70.9 नि अदगी सिदा ngasai high return over 10 years is 52.4 नि अदुना मसी जो मल्टी बैगर रिटर्न पीबा अदुंबा कंपनी अमनी अदगी मथन दैना रेकमेंड तौजरी तौगे तौरिबा कंपनी से अल्कलामाइन केमिकल लिमिटेड हारिबा कंपनी से नि मसी स्मॉल कैप कंपनी अमनी मसी बीएसएम से एनएससी अनिमक्ट लिस्टिंग तौबा अदुंबा केमिकल कंपनी अमनी मसी जो अई वाखंददी रिस्क दी खरा लै अदुबु रिटर्न जो यामना पीबा हाइतारने अदुंबा कंपनी अमनी अदुना मसीगी सिदाजु मयाम अइना ngasai हाइबदा लिसिंग 5,000 तुंजनबदो मसीगी अल्कलामाइन हारिबसिजु सरुक खरा थुंगा हाइतारने अदुमाइना तुंजननिंबगी मौंग अइना हारिजि मागी हजिक करेंट प्राइस से ngarang han haidare kharani gi mamang dama si split pi gita ngairi stock ama le ramaduna ani makhai thoki haidare ne adamaina to gita ngairi aduna hojik current price se leiri je 3,300 ga 98 lei adagi promoter holding se jam buang adum lei 74.1 adagi sidadi return over 10 years se jong 70.4% aina ngasai 20% na ina paraga mayam utkhribido adu si company sigi oina di 70.4% per annum ni mana return period je aduna yamna wang adum lei aduna masigi shares maju masigi companies maju mayam miyeng thamaningi dedi masigi mathang da aina mathang recommend tawjagadoriba company dudi happiest mind technology limited hariba company asi jo ai gi recommendation da ngasigi yauri masi technology IT ga mari lenaba adumba company amani masiju yamna phaba haitare adumba company amani hana aigi mota haizari company asiju BSM sung NSE animakta listing tawi daidi hojik magi current price laise 745
adagi promoter holding je 53.2 adagi magje share market ta BSC amsu NSE haidare ne listing to kuidri haidare aduna 10 years ki return je utri aduna 3 years ki return mana pire 19.7 adubu masije sida utabagi wana ina sum khanbada masigi company ji yam phayena mayam da thamjage asigi mathangda Asian Pen Limited Asian Pen Limited hairiba company asi yamna kayani India gi oina number 1 da lairiba dumba kaino amani company amani large scale company hadarane pen ki rang gi hadarane rumba company amani company asi NSE amachung BSE animakta list hoyi company asigi current price lising ani ga chapter ka marfu ga humdoini adagi promoter holding je 52.8 adagi return over 10 years is 25.3 aduna ngasai na pagiba 20% da pagiba aduga di adum chanare dana ko sijo aduna company asijo hojik pen haidar rang color gi da maje number 1 ni leje masing mathang da burger pen jo pai adubu ai ngasigi aina recommend tawjari base akogi made in India so ba Asian Pen hariba company asini aduna mayam aina ngasa haibdo financial freedom haibde phangba yam daga wai maramdi koi ahan orakanda sahi nifu yankai humbu surkanda di tabak subu ngamaktra kanda di yamna ningam da bhaidare na ai pesa khara tumjala mazu phagani khotkani ai isagi pesa ambole hodre khotre na khalaga dawdo adugi mahoda ngasi naina tabak suraga haidare ne thagudingi lupa 5,000 to tumsan taragadi ꯍꯧꯖꯤꯛ ꯑꯩꯅ ꯉꯁꯥꯏ ꯍꯣꯠꯂꯒ ꯎꯠꯈꯤꯕꯗꯣ ꯑꯗꯨꯃꯥꯏꯅ ꯆꯍꯤ 10 ꯏꯁꯥꯒꯤ ꯆꯍꯤ 10 ꯁꯨꯕꯗꯒꯤ ꯊꯕꯛꯁꯤ ꯆꯥꯡ ꯅꯥꯏꯅ ꯁꯨꯔꯒ ꯂꯨꯄꯥ 5,000 ꯇꯨꯡꯁꯤꯟ ꯇꯥꯔꯒꯁꯨ ꯆꯍꯤ 10ꯒꯤ ꯃꯇꯨꯡꯗꯗꯤ ꯌꯥꯝꯅ ꯆꯥꯎꯕ ꯑꯦꯃꯥꯎꯟ ꯑꯃ ꯏꯁꯥꯒꯤ ꯑꯦꯀꯥꯎꯟꯗ ꯌꯥꯎꯔ ꯂꯩꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯃ ꯂꯩꯒꯅꯤ ꯃꯁꯤꯅ ꯑꯩꯅ ꯃꯌꯥꯝꯗ ꯊꯝꯖꯅꯤꯡꯉꯤꯁꯦ ꯑꯗꯨꯅ ꯉꯁꯤꯒꯤ ꯑꯩꯅ ꯔꯦꯀꯃꯦꯟ ꯇꯧꯔꯤꯕ ꯁꯤꯌꯔ ꯀꯝꯄꯅꯤ ꯃꯔꯤꯁꯦ ꯁꯤꯗ ꯃꯌꯥꯝ ꯃꯤꯠꯌꯦꯡ ꯊꯝꯕꯤꯌꯨ ꯃꯁꯤ ꯑꯩꯅ ꯍꯥꯏꯔꯤꯕ ꯀꯝꯄꯅꯤꯁꯤꯅ ꯃꯌꯥꯝꯒꯤ ꯑꯔꯣꯏꯕ ꯗꯤꯁꯤꯖꯟ ꯑꯣꯏꯕꯤꯒꯅꯨ ꯃꯌꯥꯝꯒꯤꯁꯨ ꯃꯣꯠ खरा अदुम इसाना खंदारगा हाइदारेने सिम नतबा अतोबा कंपनी मयाम मसु लई शेयर मार्केट ता लिस्टिंग तौरगा लैरिबा कंपनी से लिसिंग अइना सुम दाबा लिसिंग 10 कुन मुक्सु हाइबगी अदुमाइना ताई अदुना मयाम सिदई हेना फबसु मयाम लेरमने मयाम गी रिसर्च तौरगा अदुम तौबियु सेविंग तौबसिनि मरु ओरिबजे करम कंपनी दा तौई करम कंपनी दा तौदे हाइबदुदी इसाना अदुम अफबा कंपनी खंदौ लेरबनिना ख्वाइ मरु ओरिबजे सेविंग तौबसिनि aduna tha khudingi yamdra lupa 5,000 ta orsu angamba hadare minimum da hadare ne 5,000 gi sang sida saving dora khogi senthum watta ba hadare ne adum imung ama oina ba mayam hona minasi video sigi oina di matang sida losin jarage